ngasi numida waram phongkhiba tuan Manipuri sifungsing amasum thokhiba thawdo wathoksingdagi maruoibe I pausing khongasaraga Manipur top channel gi maikedi gi myamna thamjagi ahanbada Prime Minister Narendra Modi gi Khongchat mangoinana security gi akanba section tharang lakhotkre hari Manipur Prime Minister Narendra Modi lakli batang mari de Imphal da lakadori mahakna Manipur da lakada ba Khongchat asida yekai thingai thoktana ba Manipur police na section tharang lokhat poina mafam kya da combing operations chathawkhre ngasi pung nipan makhairam tarakpa duwaidagi Imphal East police na wangkhai thangapat ki maning thangba maikaida combing operations chathaki yum da sangduna satakiba operation aduda miyoi kayamarum amamam to oina masagi saktak se puthora handuna verification sataki adumapu miphamipun amata yaukide nakalamaram danga se pung taruk makhai digi ayuk pung nipan taram dai phawbu Imphal West district ki manungsana leiba gari gi akhoibada Imphal West district commando gi team amana combing operation sataki district asigi additional ASP ops ki miyang makhada satakibo operation aduda sarakna yumthong marfurom gi miyoi sama amamam to oina saktak se puthokanduna verify toki adubu operation aduda miphamipun gi paudi leite nakalamaramda lakli patang marida lakadoriba India gi Prime Minister Narendra Modi gi Manipur Khongchat asida Imphal East ki manungsana leiba hata khangjebungda pangthokadoriba miyamgi mifamda lamdamasigi paikhatliba achauba development project kaya sangarambaga loinana project kaya masu urek yum tamlagani hari maki Khongchat asida maruoiba development project oiriba barak thong kairaugda nongna sariba covid hospital singkhai sing water supply scheme amadi Manipur gi manung hanjina leiriba mafamsingda internet amasu mobile network ki kudong saba phangnaba mobile tower kaya su miyamna khusinaramgani hari loinana Jenims ta nauna sagat kata ba phamung samaga yangkhai gi cancer hospital kilometer samaga taraga mathoi sangba national highway gi project amadi new second nauna sagadaba government residential quarter na singba development project kayasu Prime Minister na urek yum tamnamgadori hainasu pausna phongdorakli makasa tarak poina to papaw man lakadori ba cabinet meeting da BDF singi demand sing pass to binaba Manipur gi minister gi pungning sing silakli ngasi BDF sing na police department da leiduna sei tara gomdoi hena Manipur gi luraba law and order gi tanpham kya da Manipur government ki mateng pangduna lakli adubu BDF sing na tanduna lakli ba demand sing ngasi su Manipur government na tasin usinadana leiri BDF sing bu matam ga sunaba mongda semkat piba BDF sing da 13 month pay piba rule and regulation semdok biduna regular tahanba yauna demand kya tanduna lakli Satkiba Taragani Suba BDF Rising Day Numita Minister in Berena Tabakta on Toknabagi Dama Aiba Sirol Pirak Nabagi Haiba Matungina April English Singaniga Kungamatoida Pishinkre Adobo official process the Ayat Akai Piduna Lakli Han Ziribum District BDF Welfare Association Gi Publicity Secretary EU Babuton Maitain Tokpa Sirol Amana Fundorakli Sirol Aduna Makhatana Hai BDF Singbu Ningsing biduna lakliba cabinet meeting sida BDF singi demand sing pass to binaba Manipur minister gi pungning sing silakli serol aduna hai kariguma pass to bidaba taragri thasigi maridegi all Manipur BDF welfare association na lorakpa phirep khuding da jiribam BDF singna support togani hairi hensu pausina supali atopa pawmana former MLA aza A Simmer Lekidre Nifuga Manga Singai Assembly Constituency gi former MLA as A Simmer Ngasi Ukul District Hospital Khanghaudana Lekidaba Maike Kyadigi Awaba Fongdong Narakli Atopa Pawmana Narendra Modi gi Manipur Kanglipa Khongchat Korkomna Boycot Okre Thasigi Marida India gi Prime Minister Narendra Modi na Manipur Kanglaipak ta lakani hariba maki Khongchat asi lamdamasigi miyambu sakpat lambida khongjel yang na purakna bamadi ningtamba leba amagi miyamna phangpham tokpa malemgi miyamna yanaraba haksing adu piramnaba nati masidi mamangda tawkhibagum democracy gi maikhum uplaga mikhal gi lang thaktuna miyambu yai tharaga lamdamsida India gi loinam makhatana sathanaba madi mara sethanaba hanagi thausil adumangni Maramaduna Prime Minister Modi na lakadaba numit asigi ayuk pung amadagi mahakna iramdam asida leiriba matam phawba korkomna boycott tawbaga loinana Manipur kanglaipa pumba total shutdown lokthokle
ꯑꯊꯤꯡꯕ ꯑꯁꯤꯅ ꯑꯅꯥ ꯂꯥꯌꯦꯡ ꯃꯩꯍꯧ ꯂꯥꯡꯄꯧ ꯏꯁꯤꯡ ꯑꯃꯁꯨꯡ ꯑꯁꯤ ꯑꯅꯥꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯤ ꯀꯣꯟꯁꯤꯜꯂꯣꯏ ꯍꯥꯏꯅ ꯀꯣꯔꯀꯣꯝꯒꯤ ꯃꯤꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯦꯝ ꯁꯛꯍꯦꯟꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯍꯟꯗꯛꯀꯤ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛ ꯈꯣꯡꯆꯠ ꯑꯁꯤ ꯆꯠꯂꯤꯕ ꯆꯩꯁꯤꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯒꯤ ꯚꯣꯠ ꯈꯣꯝꯕ ꯂꯥꯛꯄꯅꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯄꯥꯛꯁꯤꯡꯅ ꯃꯤꯈꯜ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯅꯤ ꯍꯥꯏꯅ ꯃꯥꯂꯦꯝꯗ ꯁꯛ ꯇꯥꯛꯄꯗ ꯅꯠꯇꯅ ꯏꯟꯗꯤꯌꯥ ꯑꯁꯤ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯅꯤ ꯍꯥꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯝꯃꯨꯅꯤꯇꯤꯗ ꯀ꯭ꯂꯦꯝ ꯇꯧꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯐꯤꯖꯪ ꯅꯠꯇ꯭ꯔꯒ ꯈꯨꯠꯂꯥꯏꯅꯤ ꯃꯤꯈꯜꯒꯤ ꯈꯨꯠꯂꯥꯏ ꯑꯁꯤꯅ ꯏꯟꯗꯤꯌꯥꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯕꯨ ꯂꯥꯡ ꯊꯥꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯃꯤꯌꯥꯝꯅ ꯆꯠꯅꯔꯤꯕ ꯅꯤꯡꯇꯝꯕ ꯃꯄꯨꯡ ꯐꯥꯅ ꯂꯩꯔꯤꯕ ꯑꯁꯦꯡꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯅꯤ ꯍꯥꯏꯅ ꯂꯥꯟꯅ ꯃꯁꯛ ꯇꯥꯛꯇꯨꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯇ ꯆꯥꯎꯅ ꯃꯐꯝ ꯈꯜꯂꯤ ꯃꯤꯅꯝꯕ ꯑꯁꯤꯅ ꯑꯆꯧꯕ ꯄꯥꯡꯒꯜ ꯅꯠꯇ꯭ꯔꯒꯅ ꯈꯨꯠꯂꯥꯏ ꯑꯣꯏꯗꯨꯅ ꯏꯟꯗꯤꯌꯥꯅ ꯍꯟꯗꯛꯁꯨ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯒꯤ ꯅꯟ ꯄꯔꯃꯤꯅꯦꯟꯠ ꯃꯦꯝꯕꯔꯁꯤꯞꯀꯤ ꯐꯤꯗꯥ ꯀꯟꯕ ꯉꯝꯈ꯭ꯔꯦ ꯂꯣꯏꯅꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯁꯕ ꯀꯃꯤꯇꯤ ꯑꯍꯨꯝꯒꯤ ꯆꯤꯌꯔꯄꯔꯁꯟꯒꯤ ꯐꯝꯁꯨ ꯐꯪꯈ꯭ꯔꯦ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯟꯗꯤꯌꯥꯒꯤ ꯅꯤꯡꯇꯝꯕ ꯍꯥꯏꯕꯁꯤ ꯃꯁꯛ ꯈꯪꯗꯕ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯗꯕ ꯂꯩꯕꯥꯛꯅꯤ ꯑꯥꯔꯇꯤꯀꯜ 370ꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯟꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯁ꯭ꯇꯦꯇꯁ ꯂꯩꯖꯔꯝꯕ ꯖꯝꯃꯨ ꯑꯃꯁꯨꯡ ꯀꯥꯁꯃꯤꯔ ꯁ꯭ꯇꯦꯠꯄꯨ ꯑꯅꯤ ꯊꯣꯛꯅꯕ ꯈꯥꯏꯗꯣꯛꯂꯒ ꯀꯥꯁꯃꯤꯔꯕꯨ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯣꯏꯅ ꯊꯝꯈ꯭ꯔꯦ ꯍꯥꯟꯅ ꯁ꯭ꯇꯦꯠ ꯑꯣꯏꯔꯝꯂꯕ ꯂꯝ ꯑꯃꯕꯨ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯊꯥꯛꯇ ꯑꯃꯨꯛ ꯏꯟꯊꯈꯤꯕ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯄꯨꯋꯥꯔꯤꯒꯤ ꯈꯣꯡꯆꯠꯇ ꯀꯥꯁꯃꯤꯔꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯍꯥꯟꯕꯅꯤ ꯃꯁꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃ ꯂꯤꯡꯖꯗꯨꯅ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯈꯜ ꯇꯧꯔꯒ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯁꯦꯝꯕ ꯂꯦꯖꯤꯁꯂꯦꯆꯔ ꯑꯃ ꯂꯩꯔꯕ ꯅꯤꯡꯇꯝꯅ ꯂꯩꯖꯔꯝꯕ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛꯄꯨ ꯂꯩꯕꯥꯛꯁꯤꯒꯤ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯄꯨꯝꯅꯃꯛ ꯊꯨꯒꯥꯏꯔꯒ ꯂꯧꯁꯤꯜꯂꯝꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯈꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯟꯊꯕ ꯊꯥꯛꯇ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯏꯪ 1972ꯒꯤ ꯖꯅꯋꯥꯔꯤ 12 ꯈꯛꯇꯗ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛꯄꯨ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯁꯛꯈꯪꯈꯤ ꯃꯁꯤꯅ ꯃꯃꯤꯡꯇꯒꯤ ꯋꯥꯅꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯩꯅ DGP ꯑꯣꯏꯔꯤꯉꯩ ꯑꯄꯁꯄꯥ ꯑꯁꯤ ꯗ꯭ꯔꯥꯀꯣꯅꯤꯌꯝ ꯑꯦꯛꯅꯤ ꯍꯥꯏꯈ꯭ꯔꯕꯅꯤ ꯖꯣꯏꯀꯨꯃꯥꯔ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ DGP ꯑꯣꯏꯔꯤꯉꯩꯗ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯥꯋꯔꯁ 1958 ꯑꯄꯁꯄꯥ ꯑꯦꯛ ꯑꯁꯤꯅ ꯃꯤꯌꯥꯝꯕꯨ ꯑꯣꯠꯂꯤ ꯗ꯭ꯔꯥꯀꯣꯅꯤꯌꯝ ꯑꯦꯛꯅꯤ ꯍꯥꯏꯈꯤꯕ ꯂꯩꯔꯦ ꯃꯅꯤꯄꯨꯔꯗ ꯑꯄꯁꯄꯥ ꯂꯥꯎꯊꯣꯛꯄ ꯃꯇꯝ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯑꯄꯁꯄꯥ ꯑꯁꯤ ꯂꯥꯎꯊꯣꯛꯅꯕ ꯃꯤꯌꯥꯝꯅ ꯏꯍꯧ ꯍꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯖꯣꯏꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯅꯦꯁꯅꯦꯜ ꯄꯤꯄꯜ ꯌꯨꯠ ꯐ꯭ꯔꯦꯟ NPYF ꯈꯦꯇ꯭ꯔꯤꯒꯥꯎ ꯌꯨꯅꯤꯠꯅ ꯁꯤꯟꯗꯨꯅ ꯈꯦꯇ꯭ꯔꯤꯒꯥꯎꯒꯤ KYC ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯟ ꯗꯦ ꯌꯨꯠ ꯀꯟꯚꯦꯟꯁꯟ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨ ꯑꯌꯨꯛ ꯑꯉꯟꯕꯗ ꯕꯥꯏꯠ ꯔꯦꯂꯤ ꯑꯃ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯏꯟꯇꯦꯟꯗꯤꯡ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯔꯤꯕ ꯁꯦꯈ ꯅꯨꯔ ꯍꯁꯟꯅ ꯂꯝꯊꯥꯔꯕ ꯃꯇꯨꯡ KYC ꯒ꯭ꯔꯥꯎꯟꯗ ꯃꯤꯑꯣꯏ ꯀꯌꯥ ꯇꯤꯟꯗꯨꯅ ꯌꯨꯠ ꯀꯟꯚꯦꯟꯁꯟ ꯄꯥꯡꯊꯣꯛꯈꯤ ꯊꯧꯔꯝꯗꯨꯗ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯈꯤꯕ NPPꯒꯤ ꯅꯦꯁꯅꯦꯜ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠꯁꯨ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ Y ꯖꯣꯏꯀꯨꯃꯥꯔꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯄꯨꯂꯤꯁꯅ ꯅꯣꯡꯃꯩ ꯍꯨꯟꯗꯣꯛꯂꯒ ꯆꯦꯟꯕꯒꯤ ꯐꯤꯚꯝ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ DGP ꯑꯣꯏꯗꯨꯅ ꯑꯅꯧꯕ ꯇ꯭ꯔꯦꯅꯤꯡ ꯀꯌꯥ ꯄꯤꯈꯤ ꯃꯗꯨꯗꯒꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯐꯤꯚꯝ ꯐꯒꯠꯂꯛꯈꯤ ꯃꯗꯨꯅ ꯃꯅꯤꯄꯨꯔꯗꯒꯤ ꯑꯄꯁꯄꯥ ꯑꯁꯤ ꯂꯥꯎꯊꯣꯛꯄ ꯃꯇꯝ ꯑꯣꯏꯔꯦ ꯑꯃꯔꯣꯝꯗ ꯈꯦꯇ꯭ꯔꯤꯒꯥꯎꯒꯤ NPPꯒꯤ ꯏꯟꯇꯦꯟꯗꯤꯡ ꯀꯦꯟꯗꯤꯗꯦꯠ ꯅꯨꯔꯨꯜ ꯍꯁꯟꯕꯨ ꯁꯧꯒꯠꯂꯤꯕ ꯃꯤꯌꯥꯝ ꯑꯁꯤꯅ ꯚꯣꯠ ꯀꯥꯒꯅꯤ ꯍꯥꯏꯕ ꯃꯑꯣꯡ ꯑꯗꯨ ꯎꯠꯂꯦ ꯃꯁꯤꯅ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔ ꯈꯛ ꯅꯠꯇꯅ ꯑꯇꯩ ꯀꯦꯟꯗ꯭ꯔꯗꯁꯨ NPPꯒꯤ ꯃꯤꯔꯦꯞ ꯀꯌꯥ ꯀꯥꯔꯛꯀꯅꯤ ꯏꯗꯨꯀꯦꯁꯟ ꯌꯥꯎꯗ꯭ꯔꯕꯗꯤ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯦ ꯑꯗꯨꯅ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯀꯌꯥꯝ ꯋꯥꯡꯕꯒꯦ ꯍꯥꯏꯕꯁꯨ ꯅꯩꯅꯒꯗꯕꯅꯤ ꯅꯨꯔꯨꯜ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯋꯥꯡꯕꯅ ꯃꯍꯥꯛꯅ ꯇꯧꯒꯅꯤ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯏꯝꯐꯥꯜ ꯃꯌꯣꯜꯗ ꯃꯤꯔꯦꯞ ꯑꯣꯏꯔꯤꯕꯁꯤꯡꯅ ꯐꯥꯎꯕ ꯈꯟꯗꯦ ꯍꯥꯏꯕ ꯌꯥꯏ electoral politics da Manipurgi nahasing yauduna afaba mihut khananaba honarkpa asi afabani haiki thauramduda Khetrigao Kendragi NPP gi intending candidate Sheikh Nurul Hasan hai Khetrigao Kendra si sakhatpa ingtapa atai Kendra dagi mangjil thaba ngamnaba maana honaduna lakli hena khudong sanaba miyamna nungsibiyu hana leramliba Khetrigao gi phimam asi asuki matik mawong tadaba haibadu oi masi mawangi mihut kakibasingna miyamgi seba ningthina tawdabagi khudamni miyamna su afaba thapak tawgadaba mihut sing thagatpiyu haikenasu pawsina su phongdorakli atopa pawamanama Chief Minister N Birena yengsinkre anisuba malemgi lanjauda INA headquarter oiramba moirang hemam lekaida leba hemam nilamnigi yum asi athubada sengba sagatpagi thabak sathariba du Chief Minister Nongthongmam Beren Singara ngasi chatuna yengsinkre
Yengsin Khongchat aduda Chief Minister na phongdokhibada ani suba lanjauda British singna bom thadakhiba Nongmei kapsilamba yum asi yumbu oiriba singna sei kunthra nipu hena ngak senduna sokhandana thamlamba sidoklamdaba si thaganingai ni India ki Prime Minister Narendra Modi na lakliba tha asigi marida sangaba nangnaba thaurang tawbani lupa crore kunthraga mathuga point taraga manga sangna sagadoriba mafam asi ningthina thuna yangna sengba sagalamba aduda apenba su phongdokhi Khongchat adura Chief Secretary amadi atay makok thongba official singsu saru yakhi hainasu pausina su makhatana phongdorakli Pau sulusulak po nga si state sig wariba COVID-19 update ma'am na thamjage nga si wariba positivity rate si kharakak hengalak tuna 2.4% da lairi duga mi puna taraga tarugna nauna COVID-19 positive oiba thengna rakhraga mi amana COVID-19 positive oiduna lekhidre haina claim tawri duga apun boina mi satruka humfuga mathoina nauna COVID test tawki ngasi COVID-19 positive oiba thengnara khraba mi taraga taru asi Bishnupur digi ama Imphal East digi ahum Imphal West digi tare Kaksing digi ani Tengnopal digi ama Thawbal digi ani ni haina su report tawri laikhidraba mi ama sina Bishnupur digi ni haina claim tawri Makhasa tarak poina atopa pau khrana Raija Kungani namada Union Territory sap manana MP lehan batai MPTF Manipur People's Democratic Front ki Secretary Sapam Samungona haikre Saukhat pa Bharat Shakti leiba Bharat oihanbada Bharat ki lairiba Lok Sabha gi member Saungaga nifuga manga amadi Raija Sabha gi member saniga nifuga manga si Bharat ki lairiba Raija Kungani amadi Union Territory mapanda sap manana MP lairaba matam adumaktada saukhat pa Bharat Shakti leiba thong manana saukhatlaba Bharat oigani Wapam asing asi nungthul press club ta pawmising unabada makna phongdokhibani makna makha taraduna Bharat ki lairiba Raija Kungani amadi Union Territory mapanasi thong manana sakhatpa ngamlabra haibasi MPDF ki wangni sakhatpa Bharat sakhatpa India Shakti leiba Bharat ohenbada lairiba Raija Kungani Union Territory mapanasi thong manana sakhatpa sangi Raija Kungani amadi Union Territory mapanda sap manana Lok Sabha amadi Raija Sabha gi MP lehen batai maduna triba makai sakhat khiroi hainasu phongdorakli makhasa tharak poina to papaw amana red zone lauthokre India gi Prime Minister Modi gi Imphal Khongchat thasi gi marida Imphal airport lakadariba sigidamak Bir Tikendrajit International Airport gi Imphal sanjen thong amadi Rims lambi lamphel red zone drone rule 2021 gi makhara district magistrate Imphal West na red zone area lauthona ba hukum ama thokre hain supali Makasa tharak poina to pamaruiba paukrana Prime Minister Modi ni Imphal laktuna sangaga doriba project sing Chief Minister na hakthengna satuna yengsinkre hairi India ki Prime Minister Narendra Modi na thasi gi mari de Imphal lakadoriba sigi yengduna semgat sagaliba project work sing ngasi Chief Minister en berena hakthengna satuna yengsinkre Prime Minister na Imphal International Airport ta thunglabada ngak sengadaba atai thabak thoramda saruk yagadaba lenga ki employee sing pung nifugani pangi RT-PCR sample testing airport ta leiriba COVID-19 sample test ngasi ayuk pung taraga makhai diki nungthul pung ama makhai fawba medical officer gi staff sing na test tawba hokre Chief Minister na ngasi yengsinba project sing manungda Imphal Smart City Limited ki integrated Command and Control Center, Sri Sri Govindaji gi Temple gi renovated project Imphal River Friend ki Kangla gi Nongpoklom thangba Sangpham gi Thongga lengsin ki River Friend sigi footpath ki manakta leiriba open gym Chief Minister na sangduna su yengsin ki Chief Minister gi project sing yengsin Khongchat aduda Cap and PD Minister T.S. Setrabata Chief Secretary Dr. Rajesh Kumar amadi atai official sing su sarugyakhi hain supali amaramda Manipur lenga ki Health Director na thokpot notification amana thasi ki tang mari da Imphal Airport ta Prime Minister na hek thunglabada mathau tawgadaba staff sing pung nifugani pan gi manungda COVID-19 gi RT-PCR test tawnaba khanghanki masigi matungina ngasi staff sing test tawbagi thabak sataki amaramda ngasi nungthil Union Minister Environment amadi Forest Climate Change Labor Employment Minister Bhupendra Yadav amadi Chief Minister N Beren ga loinana Imphal Khoirambal Kaithel leiriba ima Kaithel gi semgat sagaliba singi phibam singsu yengsinkhre haidi henasu pausinasu makhatana phongdorakli Makasa tarak poina to pamarueba pawmana Nongmei kapsilamle Prime Minister Khongchat mangoinana operation satakre
ngarang numidang pung nipan makhairom tabada Imphal East District ki Porompat Police ki manung sanba Brahmanpur Laljilakpa Laikai da leiba NPP ki Boot office oiba yum amada sakangnaba singna Nongmei round kya kapsilamle hairiba NPP ki boot office asi saiko manglem sei humpuga teret koba amagi yumda hangba office ne hairi sakangnaba singna Nongmei kapsilakpa aduda miyoi amata aso apan yaudраbasu yum kubliba tin fawdoktuna yum aduda Nongmei maru tasilakhi sakangnaba singna Nongmei kapsilakpa adu yaningdaba phungdoktuna ngasi laikai aduda miyamna wakat mi phamkhre Amaramda Thasigi Marida Prime Minister Impala Lakada Rivasigi Maoina Manipur Police Department Lokalakwa Section Tarangi Saru Amoina Nasi Ayuk Impalgi Tuan Mapam Kada Park Sana Coming Operations Tatakre Nasi Ayuk Gari Amadi Airport Ki Akoiba Mapam Sing Yum Sangduna Verification Amadi Search Operation Sataki Sarakna Yum Samagi Mataka Tibuhum Bigi Tabak Sataki Mipami Pundi Yaukidi Amaramda ngasi ayupung nipan makhairam tabadu wadi Imphal East ki OC Commando amadi Porompat Police ki team amana wangkai thangapat maning daliba yum singde sang duna thi humbi ki operation satakre saurakna yum yangkai gi mathakta lairamba miyoi sani rom amamam to oina verification sataki hainisu pausina su phongdorakli Marakthani state sigi wangbara thokpa atopa maroiba pau khara myamna thamjage leiba sida Omicron case lising amaga sangwa ga kunga manga yore sangwa ga humpu fakhre nauna positive case lising kunga taruk thingnare leiba sida hauju pawbra COVID-19 gi anoba variant Omicron case lising amaga sangwa ga kunga manga yore sangwa ga humpu na naba fakhre Maharashtra na khwaidigi wangduna samri ga humpu yore Delhi na sahumga yangkhai ga mathoini Amaramda Laiba Sida Anova COVID-19 positive case lising kungatare thingnare lising mapanaba fakre active case na 1.22 lakhs ni recovery rate na 98.32 yaure Laina Sidagi Naba Faba Masing 3.42 crore yaure Haukiba Pung Kungamarida Saniga Marfugamari Laikidre Haidi Henesu Pausana Sumakhatana Fongdorakli Amaramdana Nupi mapan lak anigi reward pu boy yauba Naxalite Nifugamari surrender tokre Sarisgat ki Sukumar district Nupi mapan lak anigi reward pu boy yauna Naxalite Nifugamari sarkar sang duna surrender tokre makoina sang jakibada kusu kulai kya su yaubi hairi amana English singaniga taraga mapan gi Pulwama satakiba terrorist attack senaba Samidar security na kaptuna hatkre haina agency gi pawshina su makhatana su phongdorakli tentak pamana mata begap devi laisangda net khaina bada taragin thuisire taraga taruk sukle Jammu Kashmir gi prata manakta leiba mata begap devi gi laisangda thokiba nungaitaba thawdo amada lai khurumba singi maikeida net khaina bada taragani thuisire Taraga taruk sukle thawdo adu nongalamdai pung aniga minute nifuga mangarom tabada thokibani thawdo adu bo prime minister na thamoi sokna nungai taba phongdok paga loinana laikhidraba singi imungda maki relief fund gi lupa lakh ani amade asokpa singda lupa lising yankai pigani hainasu laukthokre haina pausna phongdorakli tentak pa pau kharana hayengdagi sahi taraga mangadagi taraga nipan phawbgi angang singda vaccine kaplagani Leba asigi oina hayengdagi sahi taraga mangadagi taraga nipan phawbgi angang singda COVID vaccine Covaxin kap hauragani handakta prime minister na wafam asi laukthokhibaga loinana hayengdagi Bharat Biotech ki Covaxin asi kap haugadabani hairi hainasu pausna makhatana phongdorakli amaramdana apasphagi oina development khara laklagani hemanta Assam ki Chief Minister Himanta Biswana haikre state asida apaspaga mari lainana anauba development khara laklagani wafam asi maagna anauba sahi lakpaga loinana Guwahati da pawmising phongdokhebani maagna makha taraduna state adugi miyamna apaspa repeal taunaba dabi tawribaga mari lainana development adu laklagani haikhianisu pawsna su phongdorakli amaramdana Tripura da amuk hana athingba thamjinkhre Haujik leba sida COVID-19 case amadi Omicron case no makangdane hengalakliba sina maram oiraga Tripura da hana komthokluraba du amuk hana reinforce tawduna thengjinkhre masida natna UAE amadi Nepal su hida kaptaba sanghandaba amadi tourist sing numit 10 ni quarantine tawnaba akan wapam kya thamkhre haidi masida natna leba sigi state kaya su night curfew leptana thamlagani haidi henasu pausina su makhatana su phongdorakli
ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡꯁꯨ ꯃꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯈꯤꯒꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯝꯖꯔꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ